Moi pabuo, hadakti warubino, nanay nupi tabak khara tawzaki. Ihe, hoi hoi, tawro, adubune, aigi mai sop kadabadi tawganuko. Asumna matam khara hauki, liglai imungki tabak kumba sitnana tawrami, maku manimki sebasu ningthizana tawri. Madu pumba rekha su khangi, adubu manadi mamu atombibu tathi ngangbi ka hena otpa natrabasu, adubu pumnamak adu khangduna karisu haida liglai dilay. Maku manem oidiba dolan sanasu hanagum masakang khalakduna harau layraduna magi mamu atombi asibu mathamoida thagatuna thamli. Nongmagi numitni leima macha atombigi mayumda lakli. Rekha su Mangol gidari machil aduda thariba leising adu semli tanja aduda tungdagi kaurakliba adu tabada rekha su onthoraktuna yengi. Leima leplaga leiramba adu ubada. Haima, inaaw, la ibro. Hoi inama, nasano pibu. Rekha kumningdana. Leirambani, aidi khangdre. Kaino haisibo. Aidi tabak sinji tawnaba hotnaringay yunggi mise subra sudabra haibado khangdraba inaw. Asumna hainaringay lembi imungdagi prapap tholai mamana leplaga leibado ubada. Ima, lao sango. Leimasu machada yenglai. Hoi, laagi. Asi hairamduna phet launa changki matau adu ubada Rekha wakhalda khalli. Kaya dangamlibano haibanida ngasina hanbasu natte. Ase mama asina lakpa khuding ka asida juja. Kari waribu sabado khangdini aphabadi oiramoba saramdoisina asok yamna phattabasibu tokatsaida saita. Asumna khallingai thongal-dagi mapureba dolan sana changaktuna. Mama, kaidore amo unglaga leplibaduna. Mapuroibana kaurakpa adu tabada gyan lakpakum. Moi pabu, lin kharau ama sanglakpa adu kamaina tansigena khalambanida. Ihe, karaidano ne? Sangkhibada ngaidi ikaibaga thokna khangba natte. Yare mama, imungda sanglao. Asi hairamduna changki dolan sanasu magi nupigi anisuba wahai aduda gyan adamak takrabani kanano haiba maramdi magi mamau ahangi mama lakpa asi yamna sauna he magi nupina phajana haidi khangbana. Imungdana lembina khawjao ama pik thana haplaba mamagi manakta pusilai. Ima, si puro. Aisune leiba kai haplagane tongana sara phauda moidagi aina tuminna lauragane thamjinbani. Aikhoi ama lei sidi khangjabonte hayengwai thira asu mangondani khonti jajagadabani. Aidi tongana sabanina karisu hairoi se puba ngamni na. Ngamni ima buba ngamni ko. Masana hapliba sing adu ubada mamitka thakatuna leimana. Kaino nangisibo. Nga ayaiba singni nga kizaw ayaiba nga phak ayaiba su yaubani yongsak maru achau busu haplabani alu khara su ngari su adudagi ingkholda panba mana masing su. Yare ima sune hinjang mana masing sidi aikhoi su panbanina pudrasu yabani adubune mingondagi lauraga sabasina hena ningwai tawbani. Hoi yare ima aina khangnane tawrabani. Hai, ngaiko, potsi tham. Ado, noina ne boksina aibu lin gaina so hai ne. Tawsaluni, ai ne ngasi lan tawdoribani. Loina taribani aisu, magise hai gyawna haibani. Hai sinna setlo. Imana ne haidawdi ama aikhoi minaidudi kamdawi. Asimadi thabak phabi maram mokpi oiri aina ubada aikhoi palhaibi sina kaya yadaba malida hanuba ama sidi yamna nungsijaba mali lunaga yam tawbaneba. Hai panganu ko laidiba lanthom pumba phanghoroi imagi wadine yena thoobana phaiko khallibani ima khanbana kanaroi sat taw. Hoi hore lakpaga ai hairigi ima. Pare set lagi ko ima. Hoi ima ado amda ngaiko. Kaino hairo
ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯅꯥꯏꯗꯨꯗꯤ ꯏꯁ ꯏꯃꯥꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯥꯕꯨꯁꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯠꯇꯧꯔꯤꯕꯅꯤ ꯑꯣꯠꯀꯗꯕꯅꯤ ꯑꯩꯅ ꯁꯣꯝꯗ ꯑꯃꯁꯦ ꯇꯧꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯂꯩꯃ ꯈꯧꯖꯥꯎꯗꯨ ꯄꯥꯏꯗꯨꯅ ꯉꯦꯛ ꯉꯦꯛ ꯁꯪꯅ ꯊꯥꯡꯂꯒ ꯄꯨꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯔꯦꯈꯥ ꯑꯃꯗꯤ ꯂꯤꯛꯂꯥꯏꯁꯨ ꯌꯦꯡꯍꯧꯔꯤ ꯂꯤꯛꯂꯥꯏꯗꯤ ꯀꯧꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯤꯕ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯧꯖꯕ ꯉꯝꯖꯍꯧꯗꯦ ꯑꯗꯨꯕꯨ ꯔꯦꯈꯥꯗꯤ ꯁꯥꯎꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯍꯧꯔꯤ ꯂꯦꯝꯕꯤ ꯃꯃꯥ ꯊꯤꯜꯂꯨꯔꯒ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯅ ꯉꯁꯥꯏ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯄ ꯀꯥꯟꯗ ꯇꯥꯁꯅꯨ ꯃꯇꯥꯒꯨꯝ ꯂꯤꯟ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯔꯦꯈꯥꯁꯨ ꯁꯠ ꯈꯨꯝꯂꯛꯏ ꯂꯤꯟ ꯆꯪꯉꯦ ꯍꯥꯏꯕꯕꯨ ꯆꯪꯉꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯎꯔꯤꯕꯅꯣ ꯂꯤꯟ ꯍꯥꯏꯗꯤ ꯀꯔꯥꯏ ꯍꯣ ꯂꯤꯟ ꯍꯥꯏꯗꯤꯅꯦ ꯂꯤꯟ ꯍꯧꯖꯤꯛꯇꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯃꯤꯁꯧ ꯆꯪꯗꯅ ꯁꯣꯏꯕ ꯇꯥꯔꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯎꯁꯤꯠꯇꯕ ꯅꯪꯒꯤ ꯅꯝꯃꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕꯤꯔꯝꯃꯕꯅꯤꯅ ꯌꯥꯝ ꯐꯖꯔꯦꯅꯦ ꯍꯥ ꯏꯃꯧꯗꯤ ꯅꯆꯤꯟꯒ ꯈꯨꯝꯗꯅ ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥ ꯑꯩ ꯂꯩ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨꯋꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤꯅ ꯌꯦꯡꯁꯤꯟꯕꯒꯤ ꯀꯅꯥꯅꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤꯅꯦ ꯃꯗꯨ ꯌꯥꯔꯣꯏ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯒꯤꯁꯨ ꯌꯨꯝ ꯍꯥꯏ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ ꯅꯁꯝ ꯑꯗꯨ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯖꯒꯣꯏꯒ ꯁꯥꯔꯒ ꯂꯩꯔꯅꯤꯍꯦ ꯃꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯁꯤ ꯂꯥꯛꯑꯣ ꯍꯅꯨꯕꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯐꯨꯅꯕ ꯍꯧꯔꯛꯏ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯂꯩꯔꯝꯕ ꯂꯤꯛꯂꯥꯏ ꯃꯅꯦꯝꯒ ꯃꯆꯦꯒꯅ ꯈꯠꯅꯔꯛꯄ ꯑꯗ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯗꯣꯛꯄ ꯉꯝꯂꯝꯗꯦ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯀꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯃꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯊꯥꯗꯣꯛꯎꯅꯦꯍꯦ ꯁꯦ ꯌꯥꯗ꯭ꯔꯕꯗ ꯗꯣꯂꯥꯟꯁꯅꯥ ꯂꯤꯛꯂꯥꯏꯗ ꯌꯦꯡ ꯏꯕꯦꯝꯃ ꯆꯠꯂꯣ ꯏꯁꯤꯡ ꯂꯧꯔꯨꯁꯨ ꯆꯠꯂꯣ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯏ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯁꯠ ꯍꯩꯖꯤꯜꯂꯤ ꯏꯁꯤꯡꯗꯨꯅ ꯆꯣꯠꯂꯕꯗ ꯐꯣꯏꯅꯔꯝꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯅꯔꯛꯏ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯏ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯥꯏꯗ ꯁꯣꯛꯀꯦ ꯔꯦꯈꯥꯁꯨ ꯃꯁꯝꯗꯨ ꯐꯣꯏꯈꯤꯕꯒꯤ ꯅꯥꯕꯗꯨꯗ ꯄꯥꯏꯔꯒ ꯍꯦꯅ ꯍꯦꯗꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯈꯪꯉꯤꯕ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯆꯪꯈꯤ ꯗꯣꯂꯥꯟ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯅꯪꯕꯣ ꯔꯦꯈꯥꯁꯨ ꯀꯛꯋꯥꯡ ꯇꯧꯗꯨꯅ ꯃꯣꯏ ꯄꯥꯕꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯗꯣꯂꯥꯟ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯄꯤꯗ ꯃꯃꯧ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯃꯥꯁꯦ ꯄꯨꯁꯤꯟꯕꯤꯔꯣ ꯄꯥꯕꯨꯡ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯗꯣꯂꯥꯟ ꯁꯅꯥꯁꯨ ꯊꯣꯛꯈꯤ ꯂꯤꯛꯂꯥꯏ ꯃꯃꯥꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯅꯤꯜ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯆꯥꯛꯀ ꯂꯣꯏꯔꯕꯣ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯦ ꯍꯥꯏꯅ ꯈꯨꯝꯕꯤꯕ ꯅꯠꯇꯦ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅ ꯃꯁꯥꯗꯨ ꯅꯣꯝꯂꯛꯏ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯁꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯝꯗꯨꯅ ꯀꯛꯃꯥꯡ ꯇꯧꯅ ꯇꯥꯃꯣꯆꯧ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯏꯄꯥ ꯄꯥꯈꯠꯆꯩ ꯊꯥꯅꯤꯜ ꯏꯃꯥꯅ ꯑꯩꯕꯨ ꯁꯝꯖꯤ ꯐꯣꯏꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯊꯥꯅꯤꯜ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯈꯩ ꯁꯥꯎꯅ ꯄ꯭ꯔꯞ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯂꯤꯛꯂꯥꯏꯁꯨ ꯃꯗꯨ ꯎꯕꯗ ꯀꯞꯂꯝꯕ ꯇꯣꯛꯇꯨꯅ ꯃꯆꯤꯟꯗ ꯃꯔꯧ ꯂꯩꯅ ꯅꯣꯛꯇꯨꯅ ꯁꯣꯜꯂꯤ ꯅꯨꯡꯉꯥꯏꯅꯤꯡꯗꯅ ꯉꯁꯤꯗꯤ ꯃꯥꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯊꯥꯅꯤꯜ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯊꯣꯛꯄꯤꯔꯣ ꯃꯄꯥꯟꯗ ꯃꯆꯥꯅ ꯁꯥꯎꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯊꯣꯛꯂꯛꯏ ꯗꯣꯂꯥꯟ ꯁꯅꯥ ꯑꯃꯗꯤ ꯔꯦꯈꯥꯁꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯂꯣꯌꯥ ꯃꯌꯥꯝꯕꯅ ꯀꯧꯈꯤꯕ ꯇꯥꯕꯗ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯈꯟꯅ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ khăn masu loina yungi yumyai ka chauna leiba adu tholai asawa kaidore mapana hanglakpani thanil sauna aina thabuk salingai da imana lembi bu phui haise kamaina dawge aina hangena lakpani
Hairakliba waduda Rekha saubana yadri. Loyasu kaino khana yenglei. Ibungo, nangi nupigi wa khak taraga laglabanina imagi wa sutaw. Yare ma, aise nachanate haina khalaba natro. Aibo midokumna khali haiba ai khang. Asuk thina namamu phuba ai yamna hainatre. Tawriba matawase. Oh, nangi nupi asina nama aibu phubadi isani yaraga tawriba oidiko. Aina yaba yadaba karino kosido kolaga Iran season batose. Imana aibo popire adubu aigisu nupi thiri. Ai nupigi wasu tadaba yadabani. Nangi nupi asina heda lurabani ko nama aibudi nang. Rekha mapita na kablai matau aduda dolan sana khonjel kalapna. Azoba kari pami nang na hayu. Namana nangi nupi phure haibadu ipana waraki. Imobu phuba yabra. Imobu phuba yabra do. Adubu nupa masa. Nupigi wa khuding summi satpadi langani ko. Lairiba imungsigi wasu tapam thokpani. Ipadi wa kaya ngangnabasu hainade. Nangna hena khanglibadudi. Aduga nangna tawriba matawase nanawsingnasu tamnaknaba singanu ko. Ipana haidawdi imungse thugaigi khanganu ko. Aduga imawsingsu taw. Migi nungsinana lairiba imungbusu hekte thugaigi khanganu. Lembi handakti makugi wa aduda sauna khumlai. Pabungi sidi yum thugai siro aina. Sidine pabungi nupi asina thugaiba. Hairagliba wa adu tabada yaraktrajuna asawu phatharamba dolansana sauna machada oina. Achoba kaina doribase. Ai sinoina kari oina uge. Mapana saurakpa aduda loya mayambagi manakta sangsinduna. Tamoso kaina doribasibo pabungje sauri lale haijase natrabadi macha akhoibu ngakpiraro. Now aidi madungam aigi wa amadi khangnaba aina hodagani. Asi haidam magi nupido onsinna law lembisu phet lauram changki dolansana mamittagi mapi tapna tarai loya amadi liklai maru lukthana nei mama Rekha su kapli asamna hauki numit amasu mathangi numit liklai chak thonglingai ngari su kitang leiramba aduda mama bu theirei hingol matol da leiriba mama gi manakta laktuna ima ngari loirame. Hairagliba wahai aduda Rekha ngakna. Karino aibu lairakiba kuidibanida. Hoima ado loiramdawre. Kaino ni nangbu ngari ga sarabro. Kaino aibu puba ngamnaroida. Taliba paisa singse sakhom asida loina leire. Kitalikna sinaba haitabro nangbu. Nayum pani di khangbro yum pubadi haitabra. Manengi wahai aduda liklai. Karisu kumjada luktharaga lei. Salu ai leiruraki haujikti aina panatrabadi yararoi pelabani ai simadi phai haibase yaude mang takhati ngang toina tawradana aigi laibak sidiba asumna ngang dana chetki liklai su yengduna leihori wakhalda su khalauri aibu yamnadi tawdabanida karam tawriba zatno asumna chakhongi mapot machei pumba Rekhana mamau atombida khai dana piraga pot khai mana khangna mafam amada thamjiduna chakhum su purai lembi su mana hi Huranbadu handaki chakhumda pot amata leijabada yam sauningami adubu hairubu yadabana tumina leiki mamada su mana hi thaibadu yada toki asomda leimasu chaba thakpa wata leiramba adu machana luhongkibada khuchau tharubana luina putakhibana warai adubu machana pirakpa pot acharamba adu haujikti piraktrabada hena waba hinjin mawadusu otpa helai aduda natana liglai mama thimbi busu nungtigi phubi ahan oisilakpa matanga oiri thembisu thabak awabaga chadabaga wabaga phubi bagi wabaga punsinduna kanna naduna leirami liglagi mama nai haiba pauta baduda mama bu unasake haina mapuroibaga punna laami mama na phamungda phibam sokna taduna leiba adu yengba ngamda kablaktuna mama gi nakanda phamtaraktuna ima nachala nacha ai leina ima gi karisu tawba ngamtri ko ima asi haina hi launa kapli thembisu machabu ujabada maksilamba maithong adu momondokna tapna hairi imagi ibema isadi punsi sangna
ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯎꯀꯣ ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯏꯆꯥꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯇꯨꯗ ꯂꯩꯔꯛꯎꯀꯣ ꯏꯃꯥꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯜꯂꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨꯀꯣ ꯃꯊꯛ ꯃꯄꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯒꯦꯀꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯍꯦꯟꯅ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯊꯦꯝꯕꯤ ꯃꯆꯥꯕꯨ ꯎꯖꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯇꯝꯅꯕꯣꯏ ꯃꯃꯣꯟ ꯅꯣꯛꯅ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤ ꯂꯤꯛꯂꯥꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯖꯩ ꯏꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯋꯣ ꯑꯩꯒꯤꯗꯤ ꯍꯥꯏꯕꯗ ꯏꯃꯥ ꯅꯪꯅ ꯄꯨꯝꯅꯃꯛꯅꯦ ꯏꯃꯥ ꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯈꯤꯅꯨꯋꯣ ꯑꯁꯨꯝꯅ ꯀꯞꯂꯤ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥ ꯌꯦꯡꯕ ꯉꯝꯗ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯥꯊꯕꯤꯔꯤ ꯑꯁꯨꯝꯅ ꯊꯦꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯈꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯒꯤꯅꯤ ꯍꯥꯏꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯪꯕꯅ ꯃꯄꯥꯝꯗ ꯍꯟꯅ ꯌꯦꯡꯂꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯇꯣꯝꯕꯁꯨ ꯌꯨ ꯊꯛꯃꯟꯕꯅ ꯃꯁꯥꯗꯨ ꯌꯨꯅ ꯃꯪꯍꯟꯗꯨꯅ ꯂꯩꯔꯤ ꯂꯩꯃꯁꯨ ꯍꯦꯟꯅ ꯐꯠꯇꯕ ꯍꯦꯜꯂꯛꯇꯨꯅ ꯃꯆꯥꯗ ꯐꯠꯇꯕ ꯀꯌꯥ ꯏꯟꯁꯤꯜꯂꯤ ꯔꯦꯈꯥ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯂꯩꯇꯦꯕꯁꯦ ꯀꯅꯥꯅꯕꯨ ꯍꯨꯔꯥꯟꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯉꯥꯡꯗꯨꯅ ꯏꯁꯧ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯇꯥꯅꯕ ꯀꯧꯔꯛꯏ ꯍꯥꯏ ꯑꯇꯣꯝꯕꯤ ꯇꯥꯕ꯭ꯔꯥ ꯊꯣꯛꯂꯛꯎ ꯁꯤꯗ ꯂꯤꯛꯂꯥꯏ ꯃꯃꯥꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯁꯅꯥ ꯎꯕ꯭ꯔꯥ ꯏꯃꯥ ꯑꯩꯗꯤ ꯎꯗꯦꯕꯨ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯀꯨꯅ ꯅꯦꯡꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯄꯣꯠ ꯊꯝꯐꯝ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯈꯪꯗꯦꯗꯤ ꯀꯔꯤ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯑꯩ ꯏꯃꯥꯒꯤ ꯎꯄꯨꯗꯨ ꯄꯥꯏꯖꯗꯦ ꯍꯣ ꯇꯧꯕꯤꯔꯅꯨꯋꯣ ꯅꯇꯥꯇꯣ ꯅꯣꯏꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯅꯃꯥꯗꯨꯅ ꯅꯪꯒꯤ ꯀꯔꯤꯁꯨ ꯍꯥꯞꯄꯤꯔꯛꯇꯦ ꯍꯥꯏꯗꯅ ꯃꯤꯒꯤ ꯁꯅꯥꯗꯣ ꯍꯨꯔꯥꯟꯕ ꯅꯠꯇ꯭ሮ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯔꯛꯎ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯤꯛꯂꯥꯏ ꯍꯟꯗꯛꯇꯤ ꯃꯄꯤ ꯅꯧꯔꯛꯇꯨꯅ ꯏꯃꯥ ꯑꯩ ꯁꯦꯡꯅ ꯈꯪꯗꯕꯅꯤ ꯃꯁꯤ ꯀꯌꯥꯗ ꯉꯝꯃꯤꯕ ꯏꯕꯦꯝꯃ ꯅꯪ ꯌꯥꯝꯅ ꯉꯝꯃꯤꯅ ꯏꯃꯣꯟꯈꯩ ꯃꯤꯅ ꯍꯥꯏꯅꯕ ꯏꯪ ꯇꯞꯄ ꯃꯤ ꯂꯥꯏꯔꯨꯅꯨ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦ ꯁꯩꯇ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯂꯤꯛꯂꯥꯏ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯗ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯛꯏ ꯂꯣꯌꯥ ꯑꯃꯗꯤ ꯗꯣꯂꯥꯜ ꯁꯅꯥꯁꯨ ꯊꯣꯛꯂꯛꯏ ꯂꯥꯎꯅꯕ ꯇꯥꯕꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯥꯅꯤꯜꯁꯨ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯏ ꯇꯞꯅ ꯏꯃꯥ ꯑꯩ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯃꯇꯥꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯃꯅꯤꯡꯒꯤ ꯇꯧꯔꯝꯅꯤꯌꯦ ꯃꯃꯥꯗꯣ ꯍꯨꯔꯥꯟꯕꯤ ꯌꯥꯔꯣꯏꯌꯦ ꯂꯤꯛꯂꯥꯏ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯔꯤꯕ ꯏꯆꯦꯒꯤ ꯏꯃꯥꯗꯤ ꯀꯌꯥꯝ ꯐꯒꯦ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯒꯤꯏꯃꯥ ꯄꯜꯂꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯏꯆꯦꯒꯤ ꯏꯃꯥꯒꯨꯝꯕꯤꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ ꯅꯠꯇꯦ ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯕꯦꯕꯥꯔ ꯀꯥꯏꯔꯛꯀꯅꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯉꯁꯤ ꯁꯤꯒꯦꯔꯣ ꯏꯆꯦ ꯗꯞ ꯇꯧꯕꯤꯔꯛꯀꯅꯨ ꯏꯆꯦꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯖꯥꯠꯅꯤ ꯑꯩ ꯇꯧꯅꯔꯛꯏꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥꯅ ꯇꯥꯃꯣꯆꯧ ꯏꯇꯩꯃꯁꯦ ꯐꯥꯖꯤꯟꯕꯤꯌꯨ ꯊꯥꯅꯤꯜ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟ ꯁꯥꯎꯅ ꯀꯔꯤ ꯏꯅꯥꯎꯗꯤ ꯅꯨꯄꯤ ꯃꯤꯆꯪꯅꯤꯅꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯨꯛ ꯈꯟꯅꯔꯛꯀꯦ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯔꯦꯈꯥꯅ ꯁꯅꯥ ꯍꯨꯔꯥꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯗ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯅꯣꯏꯒꯤ ꯋꯥꯀꯠꯇꯣ ꯄꯨꯈꯠꯂꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯂꯤꯛꯂꯥꯏ ꯃꯅꯦꯝꯗꯒꯤ ꯏꯃꯥ ꯑꯩ ꯁꯦꯡꯅ ꯏꯃꯥꯒꯤ ꯁꯅꯥꯗꯣ ꯍꯨꯔꯥꯟꯗꯦ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦꯌꯦ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯗꯣꯂꯥꯜ ꯁꯅꯥ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯩꯔꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅ ꯁꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯔꯦꯈꯥ ꯃꯄꯨꯔꯣꯏꯕꯗ ꯇꯞꯊꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯇꯧ ꯄꯨꯝꯕ ꯑꯩ ꯈꯪꯏ ꯎꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥꯗ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤ ꯉꯁꯤꯗꯤ ꯃꯇꯝꯗꯣ ꯌꯧꯔꯦ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯕ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯊꯨꯅ ꯂꯣꯏꯕ ꯅꯪꯒꯤ ꯁꯅꯥ ꯃꯥꯡꯕ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯧ ꯑꯍꯟꯅꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯩꯅ ꯀꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯑꯩ ꯐꯖꯈꯤꯅꯤ ꯈꯟꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯨꯡꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯒꯗꯧꯔꯦ
ꯑꯗꯨꯅ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯆꯦꯠꯇꯅ ꯀꯥꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯃꯛꯅ ꯉꯁꯤꯗꯤ ꯃꯍꯨ ꯑꯁꯤꯕꯨ ꯂꯧꯊꯣꯛꯈꯤꯅꯕ ꯍꯥꯏꯕꯅꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯀꯨꯅꯦꯒ ꯈꯪꯗꯈꯩ ꯍꯦ ꯑꯅꯨꯕ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯄꯨ ꯈꯟꯅ ꯊꯥꯈꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯉꯁꯤ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯨꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯔꯥꯏꯔꯨꯕ ꯅꯪꯗꯤ ꯂꯤꯟ ꯑꯃꯣꯝꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤ ꯅꯪꯒꯤ ꯆꯪꯖꯐꯝ ꯑꯩꯅ ꯉꯁꯤꯗꯒꯤ ꯄꯤꯔꯣꯏ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯣꯏ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡ ꯀꯛꯃꯥꯡ ꯇꯧꯅ ꯇꯥꯃꯣꯆꯥ ꯑꯩꯕꯨ ꯐꯨꯕꯀꯣ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯥꯠꯇ ꯄꯪꯊꯒꯗꯕ ꯅꯠꯇꯦ ꯂꯦꯝꯕꯤ ꯁꯦꯡꯅ ꯃꯥꯕꯨ ꯏꯟꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯒꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯕꯒꯨꯝꯅ ꯇꯥꯃꯣꯆꯥ ꯑꯩ ꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯂꯦꯝꯕꯤ ꯃꯀꯨ ꯑꯃꯗꯤ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟ ꯕꯥꯕꯨꯡ ꯏꯃꯥ ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯅꯥꯎꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯑꯆꯨꯝꯕ ꯆꯠꯄꯤꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯃꯨꯛꯇ ꯏꯃꯥ ꯔꯦꯈꯥ ꯃꯃꯧ ꯌꯦꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯅ ꯉꯥꯏꯔꯛꯄ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯃꯛ ꯑꯩꯅ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯈꯟꯅ ꯂꯣꯏꯅꯒꯅꯤ ꯗꯣꯂꯥꯟꯁꯅꯥꯁꯨ ꯃꯃꯣꯟ ꯅꯣꯛꯅ ꯁꯤ ꯃꯉꯥꯏꯗꯅ ꯉꯁꯤꯗꯒꯤ ꯏꯃꯨꯡꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯑꯁꯤꯗ ꯌꯥꯅꯔꯦꯀꯣ ꯏꯆꯥꯁꯥ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯅ ꯄꯨꯂꯞꯅ ꯍꯥꯏꯔꯛꯏ ꯌꯥꯏꯐꯔꯦ